Jacob tu areba pot ama laktana langki. Thawhing manam chinbi, panik sepi, lawai nupi. Nang lay mo kakamdana. Jacob ay mundo sitaba. Tisingange, sala. Ton karimata thawasada kay kitchen no mukjang latuna mayamdu chaba horami. Roger amu hobi chele e thong hang bagi makhol tawada. Sir, Roger na follow bulak pani. Ado ton makhada irang yam kale ngarang mi leitabe awugi. Ado sida dum leu ko tamola aga nang tilo harsu ko na khanarse. Ay sir. Roger amu prep chatkri makhada na irang kana tawri mayrai babi miyamna yom silakduna lau khongli. Mafam sida handagi suwaring pituna laklabane noina kaidawbagi oktabiyo khalige. Nupi amana mo CM gi machalu humbagi lamada oktabi kya ga yarak minaduna laibadagi natro underground gi miyoina bong pokhayali bese mase mapi mapa oiba noina soibadagi ni. Nupi amana mo Maralay sa draba kaya da noina dandi bibire makoy na tugay balo yung dabase ay koy mayam sangdana amukloy na tugay gani. Pulis mayam daki maragtagi li tolai. Ima mayam amda dabtabi ko ay koy hotel asidadi tourist mayam sila ibani asum na irang torobadi mishi pakalani matung daslap ni ngaroy aduna wakal kita dabtabiyo. Nupa mo na sauraga Kare, tourist lakuna lubra. Bomb blaster ngarang micha mangalay kita ba today kaysukan dabra. Lina. Kare ge koy na prostitute yung katorige. Aduga na koy so underground da sapoto bigano. Mapam shida koy shu duty dari bane. Prostitute kinamada sing ki machalo hong baduda attack asa soido na torpane. Nupi mana. Aduga na koy gi hotel asidana karimata tawdraga. Thangnabada tawrisna karigino maduna takpadi nakhoi diesel paire na menkre sinatra mayam adugumba thamoising debi wafamda tobino kanada so shell pi kiblaite legi draba mioi manga adugi imungda aikhoi shu aigat tamba chachadani awabada sarwya jagani mating su pangjagani aduga aikhoi atamnana irani shibigano Talag aduda rasulai. Ichini now imaiven amta tathabiko. Mapalonggi miyasu ay hotel si dalay jaribani. Makoy loy na hause nungsha thiri. Aduna yaragadi irangse thopta na ba mayam na amta nungsibiyo. Rasna machano para onsilaga. Duty tawribani haiduna achat awong giyang lerabo. Mapam asida bomb pitaramabo karigina koy na countrabano. CCTV footage check loy na to. Jenaba mi amata lem na thabayaroy. Ama boiro. Lina. Oisha. Ras matam amagi DJP ni retire oirabani. Adubu police pumna magna hauju fawba respect kaidri. Machanapa na fawba salute tawri. Mayamsu raski magun khangbani na tapna tamna irangdu nemthanarei adubu nakan amaromdasu generous tati tawri rasna magi 5-star hotel aduda leiriba security amadi staff sinda punna meeting tawnaba hairami mayamsu meeting tawfam hall aduda pulap lai rasna Ichasay nausha Ulairiva tourist singse amata ashwengam yohan beadiko aikoina yamna care logadavani fotanungda thokladi hotel si khaknatana iraipa ashibusu mingjathi gadoribani irangse credit tawrakhini ngarangi bomb blast aduda punna mi kuntare ni laikhidribase sida tawkhibadusu asopa ahum amasu ngasi laikhidre mari amasu yamna aruba phibamda lairi Ate mafam sing da pukai ki badusu mi asok apan yamna nang bani aduni irang se yamna kandori daw na adusu
ꯁꯦꯝꯒꯤ ꯃꯆꯥꯁꯨ ꯃꯤꯔꯝꯒꯤ ꯕꯣꯔ ꯑꯣꯏꯕꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯁꯦꯝꯗꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯁꯦꯝꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯁ꯭ꯋꯥꯏꯗ ꯐꯣꯔꯁ ꯈꯔ ꯌꯥꯝꯅ ꯗ꯭ꯌꯨꯇꯤ ꯇꯥꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯐꯔꯦ ꯅꯈꯣꯏ ꯌꯥꯔꯤꯈꯩ ꯍꯣꯇꯦꯜꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯣ ngasi hayeng chatouba torisu yaudabani na nakhoi kei haningbा lege Roger makathangalai Sir morning ge cooktuda matam khara lepna bhaikrage haikro ate staff singde waiter gadi loina leribo hankrabo makhoi budi loina lei ado sir night ge cook nupi de ngarang hanbana ngautre ihe yumdaga pau pikrabo hoi adubudi pikre fare yaragadi irang nem jafawba leijarasanu masu mapalangi thongthapado khra mateng oinaba yahollo oi sir yarbo manager duna sir ngasi se poche lakadaba mayam le kamdone rasna airport li tharga lohalurage oh oi sir ada company ge me ahumsu yarkadabani Lida maduma sinakrage ate de yarbo mayam du tumin lay nei fare adudi aisu haidokrage online su matam kra close to shilo customer matagi order lawrenu ko mayam du loina oi sir rasu chatkre ma ki body ra single loina na airport tagi malchang lo na ba lisu marketing galoina na chatkre mahai thabak loina china banina tonsu mehim chatninglasu upai leramde Roger na abem da call tormi hello sir Roger na matam gradi lakhino hotel se close toriye abem na ai sir ai so du hangena khalambani nangde yumdan khibana ngore fore tondi na ngautre thinbasu farak tare hotel su close urbanina avema na ahima tondu tamoli lakuna hewdaine tamosu atoba mafamda bombo haibagi chatkidana ton thinba kawar male adage aina thinge tawbaga swaida mu pukhairaktana farak tare as adudi madi matha saramani Roger na wakalda kai dino da ai kada suru nei dina leire mathaga sabi banate mathadi ai loini sare aha sardi ge ye kinone tongi khanbada ai loini matha sare habani oktosu amade sendre irangsu tawriba male misu kundare sire haye irang hek mem thabaga pau harake tourist mem lebanina hotel se section leite ade aduna close to bane oi sir fare adudi thamagi ko oi sir phone du thamlakre Roger do amu magi kadala e thong hangbagi makhol tabaga tondu perfect tholai sir ai thinbiragera tamulak chubo Roger na Voltani tamode airport sakhi as masisu hanbayar de tawisiba adu shiru lo atopa cook mayam siga thongthak minau lo sir aidi atopa lamgi thongthak padi haiti aini taktu shidi ai sir ada makeup tambadi chatlaroni ngaside as ichena su ishegani kaina ise aha kishinate nang makeup su tamiko gaure pung tara dagi class hobani matawni adradi lepidana kai upai le fare lo chalase ai se ani du kichelom dalak minare Somdana Lina Luchimba Police Team Maduga
ꯃꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯅꯔꯤ꯫ ꯂꯝꯕꯤꯗ ꯇꯌꯔ ꯃꯩ ꯊꯥꯔꯝꯕꯒꯤ ꯄꯨꯂꯤꯁ ꯈꯔꯅ ꯃꯤꯆꯝ ꯈꯔ ꯐꯥꯔꯒ ꯂꯝꯕꯤꯗꯨ ꯁꯦꯡꯍꯜꯂꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯗꯛꯇ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯒ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯏꯔꯥꯡ ꯊꯣꯛꯅꯔꯤ꯫ ꯐꯥꯒꯤꯗꯒꯤ ꯏꯔꯥꯡ ꯅꯦꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯀꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯇꯧꯔꯤꯕ ꯀꯝꯄꯦꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤ ꯍꯣꯏꯁꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯚꯤ.ꯑꯥꯏ.ꯄꯤꯁꯤꯡꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯣꯇꯦꯜ ꯇꯝꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯌꯥꯝꯂꯕ ꯍꯣꯇꯦꯜꯒꯤ ꯃꯥꯡ ꯆꯥꯡ ꯑꯗꯨꯕꯨꯁꯨ ꯑꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯅꯪꯍꯟꯗꯅ ꯄꯣꯔꯛꯏ꯫ ꯃꯦꯅꯦꯖꯔꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯔꯣꯖꯔꯅ ꯀꯨꯛꯁꯤꯡ ꯑꯗꯨꯗ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯥꯛꯁꯤꯜꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯇꯨꯔꯤꯁꯁꯤꯡꯁꯨ ꯄꯤꯖ ꯄꯤꯊꯛꯂꯣꯔꯕꯅꯤ꯫ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯔꯣꯖꯔꯅ "ꯇꯥꯃꯣ", ꯂꯤꯅ "ꯔꯣꯖꯔ, ꯀꯩ? ꯇꯥꯃꯣ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯕꯤꯈ꯭ꯔꯣ?" "ꯏꯍꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯠꯅꯩꯔꯣ?" "ꯍꯣꯏ, ꯇꯣ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯂꯩꯔꯤꯌꯦ꯫ ꯍꯣꯇꯦꯜꯁꯤꯗ ꯃꯩꯇꯩꯒꯤ ꯀꯁꯇꯃꯔ ꯀꯌꯥꯝ ꯂꯩꯒꯦ?" "ꯇꯥꯃꯣ, ꯃꯈꯣꯏ 9-10 ꯂꯩꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯃꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀꯣꯏꯕ ꯂꯥꯛꯄꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯃꯔꯤ ꯃꯇꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ." ꯂꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯑꯗꯨꯗꯤ ꯇꯣꯟꯗꯣ ꯏꯔꯥꯡ ꯅꯦꯝꯊꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯔꯣꯗꯅ." "ꯌꯥꯏ ꯇꯥꯃꯣ꯫ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯃꯩꯇꯩꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯆꯥꯅꯤꯡꯂꯝꯅꯤ." "ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯏꯁꯦ." ꯑꯗꯨꯅ ꯇꯣꯟꯗꯣ ꯅꯪꯅ ꯐꯅꯕ ꯍꯥꯏꯅꯔꯣ." "ꯍꯣꯏ ꯇꯥꯃꯣ." "ꯍꯣꯏ, ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯅꯤ." ꯔꯣꯖꯔ ꯃꯀꯣꯛꯇꯨ ꯏꯀꯥꯏꯔ ꯍꯣꯠꯂꯤ꯫ "ꯇꯥꯃꯣ, ꯏꯆꯟꯒꯨꯝꯕꯅꯤꯗ." ꯂꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯛꯃꯤ꯫ "ꯍꯣꯏꯅꯦ, ꯅꯇꯩꯃꯅꯤꯀꯣ, ꯀꯔꯟ ꯇꯧꯅꯨ." "ꯂꯧꯗꯣꯏꯔꯣ?" "ꯈꯜꯂꯤꯕꯅꯤ꯫ ꯌꯥꯔꯦ, ꯇꯥꯃꯣꯒꯤ ꯂꯩꯔꯤꯗꯨꯕꯨ ꯈꯔ ꯌꯥꯝ ꯂꯧꯁꯤꯔꯥ ꯁꯤꯅꯤ." "ꯌꯥꯔꯦ ꯇꯥꯃꯣ, ꯀꯦꯂꯤꯅ ꯆꯪꯕꯤꯔꯣ, ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ." "ꯅꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯎꯔꯁꯤꯗꯅ." ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ "ꯁꯥꯔ, ꯑꯩꯈꯣꯏꯁꯨꯔꯣ?" "ꯍꯣꯏꯅꯦ, ꯄꯨꯂꯞꯅꯤ ꯍꯥꯏꯁꯦ꯫ ꯗ꯭ꯌꯨꯇꯤ ꯇꯧꯔꯁꯨ ꯄꯨꯛ ꯌꯥꯎꯗ꯭ꯔꯗꯤ ꯂꯦꯞꯄ ꯐꯥꯎ ꯉꯝꯂꯣꯏ." ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯁꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯕ ꯆꯪꯅꯔꯛꯏ꯫ ꯀꯤꯆꯟꯗꯅ ꯔꯣꯖꯔꯅ "ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯁꯦ." ꯇꯣꯟꯅ "ꯁꯥꯔ, ꯑꯩꯗꯤ ꯆꯥꯔꯣꯏꯒꯦ." "ꯀꯩꯒꯤ?" "ꯑꯩ ꯉꯁꯥꯏꯗꯤ ꯃꯌꯥꯝꯗꯣ ꯄꯣꯊꯥ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ." "ꯍꯣꯏꯅꯦ, ꯀꯥꯎꯏꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯎꯔꯒꯦꯀꯣ." "ꯍꯣꯏ ꯁꯥꯔ." ꯔꯣꯖꯔꯁꯨ ꯃꯌꯥꯝ ꯆꯥꯔꯤꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯤꯅ "ꯔꯣꯖꯔ, ꯁꯤꯗ ꯂꯥꯛꯑꯣ." "ꯌꯥꯔꯅꯤ ꯇꯥꯃꯣ, ꯁꯤꯗ ꯐꯝꯃꯒꯦ." ꯇꯥꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ꯫ ꯂꯤꯅ "ꯔꯣꯖꯔ, ꯐꯣꯟꯗꯨ ꯄꯥꯏꯌꯨꯗꯅ." ꯔꯣꯖꯔ ꯆꯥꯛꯇꯨ ꯆꯥꯅ ꯅꯣꯛꯃꯤ꯫ "ꯅꯣꯏ ꯅꯅꯥꯎ ꯍꯦꯔꯣꯗꯨꯅꯤ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯃꯥꯏ ꯐꯣꯟ ꯄꯥꯏꯕꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯕ." ꯐꯣꯟꯗꯨ ꯇꯧꯔꯀꯥꯟꯗ ꯄꯥꯏꯈꯠꯂꯝꯃꯤ꯫ "ꯍꯜꯂꯣ." ꯔꯣꯖꯔꯅ ꯍꯜꯂꯣ ꯍꯦꯛ ꯍꯥꯏꯕꯒ ꯑꯃꯗꯨꯅ ꯂꯋꯥꯏ ꯂꯦꯡꯐꯨꯗꯒꯤ ꯂꯥꯛꯊꯔꯛꯏ꯫ "ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯔꯛꯇ꯭ꯔꯤꯔꯣ, ꯊꯤꯕꯣꯡ ꯆꯥꯔꯤꯕꯣ?" ꯔꯣꯖꯔꯁꯨ ꯆꯥꯅ ꯎꯝꯁꯥꯏ ꯁꯥꯔꯒ "ꯑꯣ, ꯁꯥꯔꯤꯌꯦ. ꯅꯪ ꯊꯤꯕꯣꯡ ꯆꯥꯕꯅ ꯂꯨꯕ꯭ꯔꯥ ꯍꯥ?" ꯔꯣꯖꯔ ꯁꯥꯔꯤꯗꯨ ꯈꯨꯠ ꯌꯣꯠꯁꯤꯜꯂꯒ "ꯔꯥꯏꯇꯔꯅ ꯏꯕ ꯁ꯭ꯀ꯭ꯔꯤꯞꯇ ꯀꯔꯤ ꯑꯃꯨꯛ ꯌꯥꯎꯔꯝꯃꯒꯦ, ꯅꯣꯡꯁꯥꯕ, ꯔꯥꯁꯤꯀꯪ?" ꯖꯦꯀꯣꯕꯅ "ꯐꯣꯟꯗꯨꯕꯨ ꯊꯧꯍꯤꯡ ꯃꯅꯝ ꯆꯦꯟꯕꯤꯗꯨꯅ ꯄꯥꯏꯍꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ?" "ꯀꯅꯥꯅꯣ ꯊꯧꯍꯤꯡ ꯍꯥꯏꯗꯤ? ꯃꯤ ꯃꯃꯤꯡꯂꯣ? ꯏ ꯀꯥꯔꯛꯇꯣꯏꯅꯤ ꯉꯁꯤ." "ꯑꯗꯨꯝ ꯀꯥ ꯂꯩꯔꯕ ꯏꯗꯨꯕꯨ
ꯆꯥꯛꯊꯣꯡꯕꯤ ꯁꯛꯊꯤꯕꯤ ꯊꯧꯔꯤ ꯃꯅꯝ ꯆꯦꯟꯕꯤ ꯇꯣꯟ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯨꯆꯨ ꯁꯦꯡꯗꯕꯤꯗꯣ ꯐꯦꯌꯔ ꯇꯧꯔꯗꯕꯅꯤ ꯃꯥ ꯑꯩꯅ ꯑꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯛꯏꯗꯨꯅ ꯄꯥꯝꯃꯤꯔꯣ ꯍꯣꯏ ꯀꯔꯤꯕ ꯍꯣꯏ ꯍꯥꯏꯕ ꯖꯦꯀꯣꯕꯅ ꯃꯁꯤ ꯅꯪ ꯃꯥꯒ ꯇꯨꯃꯤꯟꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯔꯣꯖꯔꯁꯨ ꯀꯔꯤꯃꯠꯇ ꯊꯋꯥ ꯁꯥꯗꯅ ꯑꯦ ꯚꯥꯏ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯃꯦ ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯃꯈꯣꯏꯗ ꯅꯨꯡꯗꯥꯡ ꯆꯥꯛꯀ ꯆꯥꯃꯤꯟꯅꯩ ꯍꯥꯏꯌꯦ ꯆꯥꯔꯝꯅꯤ ꯑꯗꯨꯝ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯅꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯁꯛꯊꯤꯕꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏ ꯅꯇꯨ ꯂꯩꯖꯗ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯚꯥꯏ ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯣꯏ ꯑꯩ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯇꯥꯟꯊꯣꯛꯍꯜꯂꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯁ꯭ꯌꯥꯂꯥ ꯔꯣꯖꯔꯅ ꯅꯊꯧ ꯇꯧꯗꯧꯕꯗꯣ ꯃꯤ ꯄꯥꯟꯅ ꯂꯩꯒꯅꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯕ ꯍꯣꯇꯦꯜ ꯑꯁꯦ ꯃꯥꯒꯤꯁꯨ ꯃꯄꯥꯜ ꯌꯥꯎꯔꯤꯕꯅꯤ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯇꯥꯟꯊꯣꯛꯍꯜꯂꯅꯤ ꯋꯥ ꯂꯣꯏꯔꯦ ꯑꯩ ꯂꯥꯛꯄꯗ ꯃꯥ ꯂꯩꯍꯜꯂꯝꯃꯕ ꯅꯣꯏ ꯑꯃꯇ ꯅꯥꯊꯤ ꯆꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯐ꯭ꯔꯥꯟꯁꯇ ꯆꯠꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯣ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠꯀ ꯇꯧꯔꯛꯀꯅꯣ ꯈꯪꯉꯕ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯦ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯈꯣꯡꯌꯥ ꯎꯐꯨꯜꯗꯨꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯩꯗꯤ ꯑꯩꯅ ꯅꯪꯁꯨ ꯌꯥꯎꯅ ꯍꯥꯠꯇꯣꯛꯄꯤꯗꯣꯏꯅꯦ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯚꯥꯏ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯃꯣꯏꯗꯨ ꯅꯨꯄꯤꯗꯣ ꯀꯣꯏꯖꯔꯝꯖꯅꯨ ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣ ꯑꯥꯗ ꯗꯥꯎꯕ ꯌꯥꯔꯣꯏ ꯃꯤꯅꯥꯏꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯃꯤꯅꯥꯏ ꯑꯣꯏꯅꯤꯡꯗ꯭ꯔꯁꯨ ꯃꯄꯨ ꯑꯣꯏꯍꯜꯂꯨ ꯀꯩꯅꯣ ꯊꯤ ꯁꯦꯡꯍꯟꯗꯣꯏꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯤꯀꯣ ꯀꯥꯇꯨ ꯀꯔꯟ ꯉꯥꯡꯀꯅꯣ ꯑꯍꯤꯡꯒ ꯂꯦꯞꯃꯤꯟꯅꯔꯗꯅ ꯅꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯌꯦꯡꯉꯣ ꯚꯥꯏ ꯋꯥꯊꯤ ꯇꯧꯅꯨ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯁꯥꯅꯤ ꯒꯨꯂꯤ ꯄꯤꯖꯍꯧꯗ꯭ꯔꯕꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯄꯥ ꯑꯣꯏꯗꯣꯔꯕꯣ ꯅꯪꯒꯨꯝꯕ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯑꯩꯗꯤ ꯐꯤꯂꯝꯗ ꯃꯥꯟꯖꯔꯁꯨ ꯑꯁꯦꯡꯕꯗꯗꯤ ꯄꯤꯌꯣꯔꯅꯤ ꯍꯥꯏꯖꯔꯤꯕ ꯅꯪꯕꯨ ꯑꯁꯦꯡꯕ ꯄꯥꯈꯪ ꯑꯣꯏꯔꯤꯕꯣ ꯍꯥꯏꯁꯦ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯔꯣꯖꯔꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯔꯣꯖꯔꯗꯤ ꯎꯖꯕ ꯅꯠꯇꯦ ꯖꯦꯀꯣꯕꯅ ꯑꯩ ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤ ꯅꯄꯥꯔꯥ ꯔꯣꯖꯔꯅ ꯌꯥꯔꯦ ꯄꯥꯈꯪ ꯁꯦꯡꯗꯕ ꯅꯊꯃꯣꯏꯗꯤ ꯁꯦꯡꯗ꯭ꯔꯕꯅꯤꯅ ꯑꯩꯒꯁꯦ ꯂꯥꯟꯅ ꯎꯕꯤꯔꯤꯕ ꯍꯥ ꯅꯨꯄꯤꯒ ꯑꯍꯤꯡ ꯇꯨꯃꯤꯟꯅꯔꯒ ꯅꯪꯕꯨ ꯑꯁꯦꯡꯕ ꯄꯥꯈꯪꯅꯤ ꯍꯥꯏꯒꯤꯗ꯭ꯔꯣ ꯔꯣꯖꯔ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯃꯤꯅꯥꯏ ꯆꯨꯝꯅ ꯁꯨꯝ ꯇꯨꯃꯤꯟꯅꯕꯅꯦ ꯀꯩꯝꯇ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯦꯀꯣ ꯊꯥꯖꯗ꯭ꯔꯒ ꯃꯁꯥꯗ ꯍꯪꯒꯦꯔꯥ ꯇꯨꯃꯤꯟꯅꯕꯩ ꯋꯥꯗꯤ ꯅꯪꯒꯁꯨ ꯊꯥꯏꯅ ꯇꯨꯃꯤꯟꯅꯩꯗꯨꯗꯤ ꯂꯤꯅ ꯅꯣꯏꯅ ꯆꯥꯗꯧꯕ ꯆꯥꯔꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥ ꯂꯩꯔꯅꯨ ꯖꯦꯀꯣꯕꯅ ꯌꯥꯝ ꯁꯥꯎꯏꯀꯣ ꯑꯗꯨꯗ ꯈꯪꯗꯦ ꯇꯥꯟꯊꯣꯛꯂꯅꯤ ꯋꯥ ꯂꯣꯏꯔꯦ ꯔꯣꯖꯔꯅ ꯇꯥꯟꯊꯣꯛꯀꯦꯔꯥ ꯇꯥꯟꯊꯣꯛꯑꯣꯏꯔꯥ ꯅꯪ ꯑꯄꯥꯝꯕꯅꯤ ꯀꯩꯅꯣ ꯑꯩ ꯃꯗꯨꯗ ꯀꯔꯤꯝꯇ ꯋꯥ ꯂꯧꯗꯦ ꯔꯣꯖꯔꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯂꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯥꯎꯅ ꯔꯣꯖꯔꯗ ꯀꯥꯔꯟ ꯇꯥꯔꯛꯑꯦ ꯔꯣꯖꯔ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯒ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯐꯣꯟꯗ ꯃꯨꯜꯂꯝꯃꯤ ꯍꯜꯂꯣ ꯅꯥꯎ ꯖꯦꯀꯣꯕ ꯉꯛꯅ ꯇꯥꯃꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯦ ꯐꯥꯒꯤ ꯆꯨꯀꯥꯏ ꯑꯣꯏꯔꯁꯨ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯀꯩꯅꯣ ꯇꯥꯃꯣ ꯔꯣꯖꯔ ꯅꯠꯇꯤꯌꯦ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯅꯇꯨꯗꯣ ꯂꯤ ꯉꯛꯅ ꯀꯅꯥ ꯖꯦꯀꯣꯕꯅ ꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯃꯥꯗꯤ ꯀꯩꯒꯤ ꯃꯔꯝ ꯂꯩꯕꯩꯅꯦ ꯀꯩ ꯃꯔꯝ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯪꯉꯣꯟꯗ ꯃꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯑꯒꯦ ꯌꯥꯝ ꯀꯥꯏꯌꯦ ꯃꯤ ꯎꯁꯤꯠꯇꯦ ꯋꯥ ꯂꯣꯏꯔꯦ ꯅꯪꯗꯤ ꯃꯤ ꯀꯌꯥꯝ ꯎꯁꯤꯠꯂꯗꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯨ ꯃꯤꯗꯨꯅ ꯀꯌꯥꯝ ꯏ ꯀꯥꯔꯝꯅꯤ ꯈꯜꯂꯣ ꯑꯗꯨꯒ ꯃꯤꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯇꯝꯗꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯃꯣꯏꯅꯦ ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯌꯥꯔꯦ ꯊꯧꯍꯤꯡ ꯆꯦꯟꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯨꯕꯩꯔꯣ ꯃꯤꯆꯪ ꯆꯪꯂꯤꯗꯣ ꯑꯃꯗꯨꯁꯨꯅꯤ ꯅꯨꯄꯤꯒ ꯑꯍꯤꯡ ꯇꯨꯃꯤꯟꯅꯔꯨꯕꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ ꯅꯣꯏ ꯑꯅꯤꯁꯦ ꯅꯨꯄꯤꯗꯨ ꯃꯨꯟꯅꯩꯔꯣ ꯄꯥꯝꯅꯩꯔꯣ ꯍꯥ ꯂꯤ ꯃꯣꯡ ꯍꯥꯗꯅ ꯂꯦꯝꯅ ꯑꯗꯨꯗ ꯅꯪꯅ ꯗꯨꯛ ꯆꯥꯏꯗꯨꯅ ꯀꯩꯒꯤ ꯅꯪꯁꯨ ꯄꯥꯝꯖꯤꯜꯂꯩꯔꯣ ꯔꯣꯖꯔ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ